ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯝꯂꯛꯇ ꯂꯩꯕ ꯁꯥ ꯍꯥꯏꯕꯗꯤ ꯋꯥꯏꯜꯗ ꯑꯦꯅꯤꯃꯦꯜꯁꯤꯡꯒꯤ ꯑꯦꯇꯦꯛꯇꯒꯤ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯑꯗꯨꯒ ꯁꯥꯔꯛꯅ ꯆꯍꯤ ꯑꯃꯗ ꯃꯍꯥꯛꯅ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯃꯤꯑꯣꯏ 5ꯗꯤ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯋꯣꯜꯐꯅ ꯆꯍꯤ ꯑꯃꯗ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯃꯤꯑꯣꯏ 10ꯗꯤ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯌꯣꯟꯅ ꯆꯍꯤ ꯑꯃꯗ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯃꯤꯑꯣꯏ 22ꯗꯤ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯏꯂꯤꯐꯦꯟꯅ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯆꯍꯤ ꯑꯃꯗ 500 ꯍ꯭ꯌꯨꯃꯦꯟ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ 500 ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯍꯤꯄꯣꯄꯣꯇꯥꯃꯁꯅ ꯆꯍꯤ ꯑꯃꯗ ꯑꯦꯚꯔꯦꯖ ꯑꯣꯏꯅ 500 ꯃꯤꯑꯣꯏ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯀ꯭ꯔꯣꯀꯣꯗꯥꯏꯜꯅ ꯆꯍꯤ ꯑꯃꯗ ꯑꯦꯚꯔꯦꯖ ꯑꯣꯏꯅ 1000 ꯍ꯭ꯌꯨꯃꯦꯟ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯁ꯭ꯅꯦꯛꯅ ꯆꯍꯤ ꯑꯃꯗ ꯑꯦꯚꯔꯦꯖ ꯑꯣꯏꯅ 1,00,000 ꯍ꯭ꯌꯨꯃꯦꯟ ꯍꯥꯠꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯋꯥꯏꯜꯗ ꯑꯦꯅꯤꯃꯦꯜꯁꯤꯡꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯈꯪꯗꯅ ꯍꯩꯗꯅ ꯁꯦꯝꯖꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯕꯗ ꯑꯩꯅ ꯊꯤꯖꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯝꯕꯔ 13 ꯁꯥꯔꯛ ꯃꯈꯜ 150ꯒꯤ ꯃꯅꯨꯡꯗ ꯁꯥꯔꯛ ꯃꯈꯜ 10 ꯈꯛꯇꯅ ꯃꯤꯑꯣꯏꯕꯗ ꯑꯦꯇꯦꯛ ꯇꯧꯏ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯏꯁꯤꯡꯗ ꯅꯝꯕꯔ 1 ꯇꯧꯕ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯏ ꯊꯣꯛꯄ ꯃꯇꯝꯗ ꯏꯁꯤꯡꯗ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯁꯥꯔꯛꯅ ꯑꯦꯇꯦꯛ ꯇꯧꯒꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯔꯛ ꯑꯃꯅ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯄ ꯊꯣꯛꯑꯕꯗꯤ ꯁꯥꯔꯛꯇꯨꯅ ꯑꯗꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯄ ꯀꯥꯟꯗ ꯑꯗꯣꯝ ꯆꯦꯟꯐꯝ ꯂꯩꯔꯛꯇꯕ ꯊꯣꯛꯂꯒꯗꯤ ꯁꯥꯔꯛ ꯑꯗꯨꯗ ꯑꯗꯣꯝꯅ ꯑꯣꯟꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯤꯜꯁ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯃꯗꯤ ꯒꯤꯜꯁ ꯑꯁꯤ ꯌꯥꯝꯅ ꯃꯍꯥꯛꯀꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯑꯗꯣꯝꯅ ꯁꯥꯔꯛꯇꯨꯒꯤ ꯑꯦꯇꯦꯛꯇꯒꯤ ꯉꯥꯛꯊꯣꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯅꯝꯕꯔ 12 ꯀꯪꯒꯥꯔꯨꯁ ꯀꯪꯒꯥꯔꯨ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯑꯦꯇꯦꯛ ꯇꯧꯒꯟꯕ ꯁꯥ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯃꯅꯥꯛꯇ ꯑꯗꯣꯝꯅ ꯆꯪꯂꯨꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯀꯪꯒꯥꯔꯨ ꯑꯗꯨꯅ ꯑꯗꯣꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯂꯣꯛ ꯈꯨꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯈꯧꯗꯦꯝꯕꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯀꯪꯒꯥꯔꯨ ꯑꯗꯨꯅ ꯑꯗꯣꯝꯕꯨ ꯂꯩꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯃꯔꯝꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯒꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯥꯝꯅ ꯁ꯭ꯂꯣꯂꯤ ꯌꯥꯝꯅ ꯇꯞꯅ ꯃꯅꯤꯡ ꯍꯟꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯃꯥꯏ ꯄꯨꯔꯥ ꯑꯣꯟꯊꯣꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯀꯪꯒꯥꯔꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯍꯜꯂꯛꯄ ꯐꯥꯎꯕ ꯌꯥꯏ꯫ ꯅꯝꯕꯔ 11 ꯂꯥꯌꯣꯟ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯁꯤ ꯂꯥꯌꯣꯟ ꯑꯃꯒ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯂꯥꯌꯣꯟꯗꯨꯒ ꯑꯗꯣꯝꯒ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯃꯅꯤꯡ ꯍꯟꯕꯤꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯤꯠ ꯑꯗꯨ ꯃꯤꯠꯐꯝ ꯍꯣꯡꯕꯤꯕ ꯌꯥꯗꯦ ꯂꯥꯌꯣꯟꯗꯨꯗꯒꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯈꯨꯠ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯖꯦꯀꯦꯠ ꯑꯗꯨ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯥꯝꯅ ꯍꯧꯅ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯋꯥ ꯉꯥꯡꯕꯤꯒꯗꯕꯅꯤ꯫ ꯅꯝꯕꯔ 10 ꯏꯂꯤꯐꯦꯟ ꯍꯥꯏꯕꯗꯤ ꯁꯥꯃꯨ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯌꯥꯕ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯗ ꯏꯂꯤꯐꯦꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯀꯣꯟꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯏꯂꯤꯐꯦꯟꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯅꯕ ꯏꯂꯤꯐꯦꯟꯒ ꯑꯗꯣꯝꯒꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯁꯝꯕꯜ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯂꯩꯕꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯏꯂꯤꯐꯦꯟꯅ ꯑꯗꯣꯝꯗ ꯍꯥꯏꯕꯗꯤ ꯁꯥꯃꯨꯅ ꯑꯗꯣꯝꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯒꯅꯤ꯫ ꯅꯝꯕꯔ 9 ꯔꯥꯏꯅꯣꯁꯣꯔꯁ ꯃꯈꯣꯏ ꯑꯁꯤ ꯃꯃꯤꯠ ꯀꯌꯥ ꯎꯒꯟꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯁꯥꯎꯍꯟꯕ ꯑꯃꯗꯤ ꯀꯤꯍꯟꯕ ꯂꯥꯏ꯫ ꯄꯨꯡꯗ 37 ꯃꯥꯏꯜꯁ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯃꯤꯑꯣꯏꯕꯅ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯤꯐꯤꯀꯜꯠ ꯑꯣꯏ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯑꯆꯧꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯄ ꯑꯁꯤꯅꯤ꯫ ꯅꯝꯕꯔ 8 ꯍꯤꯄꯣꯄꯣꯇꯥꯃꯁ
ꯃꯈꯣꯏ ꯑꯁꯤ ꯃꯁꯥꯒꯤ ꯑꯔꯨꯝꯕꯒ ꯆꯥꯟꯅꯗꯅ ꯄꯨꯡꯗ 18.5 ꯃꯥꯏꯜꯁ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯃꯤ꯫ ꯌꯥꯝꯅ ꯁꯥꯕ ꯃꯇꯝꯗ ꯑꯁꯣꯡꯕ ꯃꯐꯝꯗ ꯆꯪꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯅꯕꯒꯤꯗꯃꯛ ꯑꯁꯣꯡꯕ ꯃꯐꯝꯗ ꯂꯩꯒꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯇꯣꯝꯇ ꯉꯥꯏꯔꯕꯗꯤ ꯎꯒꯨꯝꯕ ꯑꯃꯗ ꯀꯥꯈꯠꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯑꯗꯣꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯅꯦꯝꯃꯤ꯫ ꯅꯝꯕꯔ 7. ꯕꯨꯜ. ꯀꯔꯤꯒꯨꯝꯕ ꯁꯟꯅ ꯑꯦꯇꯦꯛ ꯇꯧꯒꯦꯅ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯂꯦꯡꯗꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯑꯗꯨꯒ ꯑꯌꯥꯎꯕ ꯇꯨꯄꯤ ꯅꯠꯇ꯭ꯔꯒ ꯐꯤ ꯈꯨꯠꯅ ꯄꯥꯏꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯈꯨꯠꯅ ꯄꯥꯏꯕꯤꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯅ ꯂꯪꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯑꯗꯣꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯕ ꯆꯥꯡ ꯑꯃꯗ ꯂꯩꯒꯅꯤ꯫ ꯅꯝꯕꯔ 6. ꯖꯦꯂꯤꯐꯤꯁ. ꯖꯦꯂꯤꯐꯤꯁꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯆꯤꯛꯄ ꯁꯥꯕ ꯇꯧꯒꯜꯂꯤ꯫ ꯑꯁꯣꯛꯄ ꯖꯒꯥ ꯑꯗꯨ ꯁꯣꯜ ꯋꯥꯇꯔꯗ ꯆꯥꯝꯊꯣꯛꯄꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯄꯥꯐꯣꯏꯒꯨꯝꯕ ꯆꯞꯅꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯩꯍꯧꯕ ꯖꯦꯂꯤꯐꯤꯁꯀꯤ ꯁꯔꯨꯛ ꯑꯗꯨ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯅꯝꯕꯔ 5. ꯀ꯭ꯔꯣꯀꯣꯗꯥꯏꯜ. ꯀ꯭ꯔꯣꯀꯣꯗꯥꯏꯜꯒꯤ ꯃꯃꯤꯠ ꯑꯃꯗꯤ ꯃꯈꯅꯥꯎ ꯑꯁꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝꯁꯤꯡꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯃꯇꯝꯗꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯦꯟꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯏꯔꯣꯏꯔꯤꯉꯩꯗ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯈꯠꯄꯤꯒꯅꯨ꯫ ꯅꯝꯕꯔ 4. ꯁ꯭ꯅꯦꯛ. ꯁ꯭ꯅꯦꯛ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯁ꯭ꯅꯦꯛ ꯑꯃꯅ ꯆꯤꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯤꯟꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯣꯏꯖꯟ ꯆꯤꯡꯊꯣꯛꯄꯤꯔꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯑꯐꯕ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤꯌꯨ꯫ ꯅꯝꯕꯔ 3. ꯕꯤꯌꯔ. ꯕꯤꯌꯔꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯒꯟꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯔꯨꯜ ꯈꯔ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯗꯨꯒ ꯕꯤꯌꯔꯁꯤꯡ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯆꯦꯟꯕꯤꯔꯣꯏꯗꯕꯅꯤ꯫ ꯑꯗꯣꯝꯅ ꯆꯦꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯁꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯒꯅꯤ, ꯑꯗꯨꯒ ꯑꯗꯣꯝꯅ ꯆꯦꯟꯕꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗꯦ, ꯃꯔꯝꯗꯤ ꯕꯤꯌꯔꯁꯤꯡ ꯑꯁꯤ ꯄꯨꯡꯗ 30 ꯃꯥꯏꯜꯁ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯕꯤꯌꯔꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝ ꯂꯩꯃꯥꯏꯗ ꯍꯤꯞꯊꯕꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯈꯨꯠꯅ ꯑꯗꯣꯝꯒꯤ ꯉꯛꯁꯝ ꯑꯗꯨ ꯀꯚꯔ ꯇꯧꯕꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯗꯣꯝ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯕꯤꯌꯔ ꯑꯗꯨꯅ ꯑꯗꯣꯝ ꯑꯁꯤ ꯑꯁꯤꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯃꯔꯝꯅ ꯑꯗꯣꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯅꯦꯝꯃꯤ꯫ ꯅꯝꯕꯔ 2. ꯒꯣꯔꯤꯂꯥ. ꯒꯣꯔꯤꯂꯥ ꯑꯁꯤ ꯃꯤꯑꯣꯏꯕꯗ ꯑꯦꯇꯦꯛ ꯇꯧꯒꯟꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯒꯣꯔꯤꯂꯥ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯃꯥꯟꯅꯕꯒꯤꯗꯃꯛ ꯑꯗꯣꯝ ꯐꯝꯊꯕꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯗꯦ꯫ ꯅꯝꯕꯔ 1. ꯕꯤꯁ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯌꯤꯡꯈꯣꯏꯒꯤ ꯃꯍꯨꯝ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯇꯥꯔꯕꯗꯤ ꯃꯁꯥꯒꯤ ꯃꯍꯨꯝ ꯑꯗꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯗꯥꯔꯛ ꯀꯂꯔꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯜꯂꯤ꯫ ꯑꯗꯨꯒ ꯍꯌꯤꯡꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯇꯥꯟꯅꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯃꯝꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯍꯌꯤꯡꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯗꯣꯝ ꯉꯥꯛꯊꯣꯛꯄ ꯉꯝꯕꯇ ꯅꯠꯇꯅ ꯍꯌꯤꯡꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯣꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯅꯦꯝꯒꯅꯤ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯗꯣꯝꯅ ꯈꯤꯇꯪꯗꯪ ꯑꯣꯏꯔꯕꯁꯨ ꯅꯣꯂꯦꯖ ꯐꯪꯕꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯔꯤ ꯇꯣꯄꯤꯛ ꯄꯥꯝꯕꯤꯒꯦ ꯍꯥꯏꯕꯗꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫